India na Viksit Bharat ki maikei kumang sauk sila pagkalina local entrepreneurs sing nasu traditional chinjak sing wal global business on thok on kat laktuna Viksit Bharat oida bagi labi da thodang lauri estate asi kakta da yolam batigi scientific oiba technology sin narga ningthina processing tawduna export power tawba horba Manipur smoke house delights na puthole ba smoke meat ki mathan impact news ki video journalist Saikhom Ruben dagi akadaba pawdama India ne Viksit Bharat ki maikai rom da khumang chausun bada entrepreneur masa sing su local economy sakot han bada achobo thodang lauri masigi khudam oina ariba makhal gi sa liba smoke meat asi business model ama oina entrepreneur sing ne sinari smoke meat entrepreneur sing gi marakta Imphal West District ki Kwakathel Thokchom Lekai Inkholam hang director leriba Manipur Smoke House Delights asisu amani Manipur Smoke House Delights FIG gi team leader Kongsang Fina hanadagi lejarak laba sadongbu liduna thamgi mawong adubu scientific oiba mawong da Viksit Bharat ki paring da pusilaktuna new age structured business amada pusilakli hanadagi lejarak laba technique aduda food safety standards cold chain logistics amadi digital marketing hapchinduna mahaki startup asina ready to eat oiraba smoke pork amadi chicken bu puthoktuna urban amadi rural market amadi online consumer singda phanghali Manipur Smoke House Delight che ipani na 2018 da ki lingkhat ki adu matam da covid laye covid matam chida ipani chum yum da thapak kai taw sike khalikan chida thapak taw pham do lei drabni na tum khallaga asum sijum thapak taw pa yaye anyhow da ki ipani khallaga sumaina sa se khitang loroga yam wan horakhi adu ka ngasi mayam ki support to bibadagi ishorna nungsi bibadagi ngasi shimaina lakhi machine chita semba ya se pork khaktang na de chicken chu semba ya bako chicken chu pre order la ye Christmas ki hayeng kaigina haite hanna marinate tawraga ena 24 hours thamgani adu ki matung da sem ga dawbane bako adu chap mane oki tu maina ekhoi mathang semaga flavor chap mana gani mahaw yam phangani North East Region Center Community Resource Management Society Narkomna implementing agency oiduna North East Council Ministry of Donor na fund thadaraktuna establishment of scientific smoke meat production units in Northeast India haiba project asigi makhada thadarakliba smoke tongnaba oven asi yamna hygienic oiraba amadi maikhu de yawba carcinogenic masak adu filter toba machine amani oven asina pung ahum da pork kg 100 rom process tobaga loinana chicken gi oina pung 5 rom changna process tawi masigi venture asina local farmers sing desu sanaba mamalda phanganduna stable oiba demand amadi lahenba ngamli asumna grassroots level da value added tobuna farmers sing income hengat padanatana naha kaya su thabak pibada mateng oiri loinana develop India gi key pillar su oiri ebani na shem bada ki mathang marketing su phange mi na su feedback su pire ya bako friend circle singna doctor singna noina shemi se hawbudi hawe yam phaye adu bu ekhoi da isada shokpa smoke si direct chabu se cancer oye haye adu ta ki wakhan khan ba hore recommend taw sike oina khallaga aina narcom da petition ama thajan ki ada thajan bada ki laibak phadana smoke house machine ji phangbane bako funding di NEC na pi bane aduga epani na si taw buse kaigino haradi epani khaktang gi kana pagi tamak na te aduba mayam sida leiri pa locally smoke champi ripasing isa na wana tawre humang taraka semriba mayam sing sida lawo ekhoi aphapa oimina si asigumba micro food processing unit sing asina India na Viksit Bharat phangnabagi pandamda maru oiba thodang kaya lauri sector asida thabak pibana value added products sing asina India gi GDP da yamna chawba mateng oiri process amade hygienic meat product ki demand asi hengalakpana asigumba enterprises sing asi regional market tagi hene expand toroktuna local innovation amana nation ama chakholakpada mateng oiri haibada haiman bathokloi sigi smoky kaino se lakpadagi koi hana subam no bung khangda leirambado sina khoigi nongmagi khorsa nungsa su dum thokpa phajana dum thokpa ngamme aduga sigi outlet amsu hangjare outlet tu ki leifamna kwaiten thoksom lekai olpamgi hek nakan gi du da pork center am leibani aduda du mayamna dum phangbiragani hanadagi lejarak laba sadong libagi chanabi asina modern supply chain da laktuna sadong liba asina entrepreneurship sustainability amadi punna chakhopina ba haibasi samina bangam lagadi India gi Viksit Bharat ki pandamaduda yama chawba mateng ogani
कैमरा पर्सन पीबो लोइना पाउमजरिबा साइखोम रुबेन इम्पैक्ट न्यूज़ इम्फाल पाव असी CAU की PRMM सेल न तौबा अवार्ड इन साइंटिफिक जर्नलिज्म प्रोग्राम की मखादा तौजबनी अकुप मरोल की दमक CAU की इंफॉर्मेशन एंड पब्लिसिटी ऑफिसर डॉक्टर इंदिरा थनोजम द पाव फबिरप यागनी।